ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯥꯕꯜꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯌꯦꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯊꯥꯕꯜꯅ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯊꯣꯛꯂꯨꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯊꯥꯕꯜꯗ ꯌꯦꯡꯂꯛꯂꯒ ꯏꯕꯨꯡꯉꯣ, ꯊꯕꯛ ꯑꯁꯤ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯍꯌꯦꯡ ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯂꯒꯦ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯖꯔꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ? ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯖꯥꯠꯅꯣ? ꯂꯥꯛꯂꯤꯕ ꯅꯣꯡꯃ ꯄꯥꯟꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯁꯤꯟꯕꯤꯗꯕ ꯌꯥꯔꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯂꯔꯣꯏ, ꯂꯧꯁꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯃꯍꯥꯛꯁꯨ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ? ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯕꯒꯤ ꯃꯥꯏꯊꯤꯕ ꯉꯥꯛꯇ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯊꯥꯖꯤꯟꯕꯗꯨꯁꯨ ꯍꯦꯛꯇꯃꯛ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯂꯥꯏ ꯐꯤꯔꯤꯕꯤꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯍꯥꯞꯆꯤꯟꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯍꯦꯛꯇꯃꯛ ꯃꯈꯣꯏꯅ ꯉꯝꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯤ꯫ ꯐꯩ, ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯁꯨꯝ ꯁꯥꯟꯅ ꯅꯩꯈꯥꯏꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯅꯔꯒꯅꯤ꯫ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤꯗꯅ ꯃꯈꯣꯏ ꯌꯦꯡꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯧꯖꯤꯛꯇꯤ ꯅꯣꯡꯗ꯭ꯔꯦꯟ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯤꯡꯇꯦꯛ ꯁꯤꯡꯂꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯈꯣꯝꯖꯤꯟꯕ ꯍꯧꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯣꯄꯥꯜ ꯃꯁꯥꯗꯣ ꯌꯥꯝꯅ ꯆꯔꯥꯡꯅꯖꯔꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯤ ꯊꯥꯗꯨꯅ ꯊꯥꯕꯜꯂꯣꯏꯒꯤ ꯏꯃꯨꯡꯗꯨ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯤ, ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ꯫ ꯒꯣꯄꯥꯜ ꯇꯧꯐꯝ ꯈꯪꯗꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯆꯧꯀ꯭ꯔꯤ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯊꯥꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯝꯗꯧꯔꯦ? ꯁꯤꯂꯥꯎ ꯀꯔꯤ ꯀꯔꯤ ꯇꯧꯍꯧꯔꯤꯒꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ? ꯅꯠꯇꯦ, ꯊꯥꯕꯜꯒ ꯂꯩꯅꯥꯒꯗꯨꯕꯨ ꯃꯁꯥꯗꯨꯕꯨ ꯈꯔ ꯁꯣꯜꯍꯧꯔꯕ꯭ꯔꯣ? ꯑꯅꯥ ꯑꯌꯦꯛꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯁꯧꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕ? ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯇꯥꯃꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯍꯧꯔꯦꯗ꯫ ꯀꯩꯅꯣ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯇꯥꯃꯣ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯥꯕꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯂꯒ ꯊꯝꯍꯧꯔꯦ꯫ ꯀꯔꯤ? ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯛꯂꯒ ꯊꯝꯍꯧꯔꯦ ꯍꯥꯏꯕ? ꯃꯥꯅꯤ ꯇꯥꯃꯣ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯌꯦꯡꯉꯛꯄꯗꯨ ꯑꯩꯁꯨ ꯀꯤꯔꯛꯂꯗꯨꯅ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯂꯕꯅꯤ꯫ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯑꯃꯥꯏꯕ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯃꯥꯜꯂꯤ꯫ ꯀꯔꯤ? ꯃꯨꯅꯤ ꯔꯤꯁꯤ ꯃꯥꯜꯂꯦ ꯍꯥꯏꯕ? ꯃꯗꯨꯗꯤ ꯀꯝꯗꯧꯅꯅꯣ? ꯃꯀꯣꯛꯀ ꯖꯇꯥ ꯄꯨꯜꯂꯤ, ꯑꯗꯨꯒ ꯃꯁꯝꯁꯨ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯁꯤꯠꯇꯣꯛ ꯆꯥꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯙꯔꯃ ꯀꯔꯃꯗ ꯂꯨꯞꯆꯕ ꯑꯍꯜ ꯑꯃꯅꯤ꯫ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯑꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦꯕꯨ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯄꯤꯁꯜꯂꯦ ꯍꯥꯏꯔꯒ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯥꯃꯣ, ꯑꯩꯗꯤ ꯃꯗꯨ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯃꯥꯏꯕꯗꯨ ꯃꯤꯉꯣꯟꯗ
ꯀꯔꯤ ꯍꯥꯏꯅꯤ ꯐꯠꯇꯕ ꯇꯧꯕ ꯃꯤ ꯃꯥꯟꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯅꯔꯤꯕ ꯅꯣꯡꯗ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯗꯤ ꯀꯔꯝꯕ ꯃꯤ ꯃꯥꯜꯂꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕ ꯇꯧꯔꯛꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤꯗ ꯀꯔꯤ ꯃꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕ ꯇꯧꯔꯛꯇꯕ ꯃꯤ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯗꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯖꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯡꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯑꯋꯥꯕ ꯑꯃ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯕꯛ ꯑꯁꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯨꯈꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯗꯣ ꯇꯣꯛꯄꯤꯔꯣ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯣꯏꯅ ꯊꯤꯔꯒꯦ ꯄꯩꯁꯥ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯒꯦ ꯈꯪꯒꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯍꯟꯖꯔꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤꯀꯣ ꯍꯣꯏ ꯐꯒꯅꯤ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯨꯝ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯗꯣ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏꯠ ꯇꯩꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯁ꯭ꯀꯨꯇꯔ ꯃꯀꯣꯜ ꯑꯗꯨꯗ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯀꯔꯤꯅꯣ ꯅꯪ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯑꯣꯖꯥ ꯀꯔꯤꯅꯣꯝꯃ ꯁꯨꯝ ꯇꯥꯟꯅꯖꯅꯤꯡꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯅꯠꯇꯦꯅꯦ ꯑꯣꯖꯥꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯛꯆꯟꯕꯒꯨꯝ ꯇꯧꯔꯤ ꯅꯠꯇꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯣꯏ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯉꯔꯥꯡꯗꯨ ꯊꯥꯕꯜ ꯍꯣꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒ ꯑꯩꯒꯁꯤ ꯀꯥꯞꯅꯕꯅꯤ ꯂꯥꯏꯅꯥꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯥꯕꯜ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯁꯨ ꯍꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯄꯨꯈ꯭ꯔꯤꯗ ꯅꯤꯔꯛ ꯇꯥꯁꯜꯂꯤꯕꯅꯤꯗꯅ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯀꯥꯞꯂꯛꯄꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯁꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯤ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥꯡꯍꯟꯒꯅꯤ ꯅꯪ ꯀꯩꯁꯨꯝꯇ ꯋꯥꯒꯅꯨ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅꯕꯨꯗꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯊꯕꯛꯁꯤ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯣ ꯀꯣꯠꯇ ꯀꯦꯁ ꯊꯦꯡꯅꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯨꯝ ꯑꯂꯦ ꯇꯧꯔꯒꯁꯨ ꯃꯇꯝ ꯁꯨꯝ ꯊꯦꯡꯊꯔꯒ ꯄꯩꯁꯥ ꯆꯥꯎꯈꯠꯅꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯣꯏ ꯒꯣꯄꯥꯜ ꯑꯣꯖꯥ ꯃꯥꯏꯕ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯊꯕꯛꯇꯨ ꯈꯤꯇꯪ ꯊꯨꯅ ꯇꯧꯁꯤꯟꯕꯤꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯕꯛꯇꯨ ꯀꯥꯟꯅꯖꯩꯗꯅ ꯑꯩꯅ ꯈꯜꯂꯨꯔꯤꯕꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯥꯕꯜꯅ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯈꯣꯏꯅ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯅꯦꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯊꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯇꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤꯗꯣ ꯃꯔꯛ ꯑꯁꯤꯗ ꯅꯪꯅꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯅꯤꯗꯣ ꯐꯔꯦ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯅꯪꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯌꯦꯡꯍꯜꯂꯒꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯑꯍꯤꯡ ꯂꯦꯛꯂꯒ ꯂꯩꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯄꯥꯜ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯑꯩꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯔꯁꯤꯔꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯕꯅꯤꯅ ꯂꯥꯏ ꯇꯤꯜ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯉꯥꯛꯊꯣꯛꯈꯤꯒꯅꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯗꯤ ꯑꯩ ꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯒꯣꯄꯥꯜꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯗ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯊꯥꯖꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯣꯖꯥꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯣꯏ ꯌꯥꯖꯩ ꯇꯧꯕꯇꯕꯨ ꯍꯟꯗꯛ ꯊꯥ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯀꯥꯏꯗꯅ ꯊꯕꯛ ꯑꯁꯤ ꯍꯦꯛꯇꯃꯛ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯊꯩꯖꯤꯜꯂꯒ ꯊꯅꯝꯒꯅꯤꯀꯣ ꯑꯩ ꯁꯥꯎꯔꯛꯇꯅ ꯐꯩ ꯈꯪꯒꯅꯤ
ngasi ge hing asida makhoi loina ma awa phama tahalagi aduga Gopal hairiba misak asigi maning thunghalaga ma ngondaki yawnaba senpham sing lawdabu yadabani asomna khalaga Tongren su mahake tawgadaba thabak sing ado makha tana tawnabagidamakta yena kharomda chatki masigi matung haujikti numidangi matam oisallakli matam maduta thabalna amaiba loya lakpada oja maiba ngasidi aikoina kari kari laibu khurumgadabano sumana sum leibachidadi yararoi hairi matam maduta loya lakpana aina nangonda haikidibra nongma panbadagidi nakhoigi imosida kari amada tawraroi athu matam daina rosanbiragani ko fare fare nakhoi potha jaruro aduga ngasigi ahing simadi khwaidagi hena waba ahing mo oigadori masidagidi mathangi ahing dagidi kari amata tawraroi aduga amaibadu nakhoi ka laktuna lale hayhallerage aduga thabak asibu tawonabagidamagta insilliba miyoi adumadi maadi kanba ngamloroi nakhoi aibu sawgun ko adumna hairakpada lainana karigi sawgadoribano migi mapul maran panba migi imungbu warnaba siliba mahak aduti sibana matik chabani haiduna lainana yamna sawna sairi matam aduta loya lakpana fare fare adu oiba taragadi nakhoi da ina haigadabadi yum masida nakhoina laiba matamda kana gumbagi khonjal taraklabadi mado kaidurunga thuidabani aduga amaiba aigi ming taraba matam kakada nakhoina thungase hangduna pan tholakadabadi ko ngan sumadu haihudabagi aibu mapanda kuina lehalidana fare 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 aine imungi thabak tawrukige nakhoi su imungda handanjaro ainai kho nakhoina changdinigi manung haujik sida nakhoina mapalipal thokadaba leirabasu thokto horo aduga marakta thoninglaklabasu thokpa yananapagidamagta karino patra ma thamuko aina nakhoida haigadabadi nakhoina haujik thongjin panda hek kansin khibaga amuhana nakhoi tholokpa yararoi haibadi mathangi ayuk numit thoraba matam kakada nakhoina tholokadabani aduga ibungo nahanga leliba phore ado piramu aduga ibema nahanga iliba inaphiedusu piramu maduna aina hojik karigumba khara tawgadoribani madu tahudaba taragadi ngasigi ahing aseda nakhoi anigi thawai ase mangkhibasu yai adumna harakpadutta thabal amadi leina yengnei thabal su mahaki phret ado lokthokhtuna pithoklamle aduga leina su mahana iliba phigedo piramli masigi matung thak punamak lorablabada thabal amadi leina imunglomda changkhre thabal amadi leinana imungda hek changkhibaga amaiba loya lakpada thabal gi phrit adubu munna yengraga mahakna mi gi saktamda mahaki imungdagi amuba langkha lokthortuna phi aduna mi gi saktamda saktamama semduna thamkhre aduga leina gi su mahaki phi aduna mi gi saktamda mahakna phi ado mathek thekchinduna mi gi saktam mananaba saktam mama mawongi oina mi amani haibagi sabhabta semduna lang amubud kisinduna thamkhre matamte asum thengjil lakpana midangi pung 13 khara helaklei thabal amadi leina makoi anidi chak charaba matungda nehak wari sanramlaga adumak tumkhrabani adubu loya lakpati hojuk phawba tumdana kari torokpa yakhibagi haiduna yamna kupna senari asomdana nongdren mahaki lais nafam oriba pukri adugi mapanda parap thorakli aduga mahangna koibaduta kana ubagi haiduna koilele dunu jenglaga mahana ngasai sem sakraba singang singado mai thanabagidamukta paisinduna thamli aduga lubak adugi laithi ani do lokthoroklaga la adugi mathaktuda ningthina thamli asubna thamlaba matungta nongdrena laidi aduda yengaga fai khangani da nakhoyani ngasi aina nakhoyani bu kari tawhanba ke haibadu yengu ngasi gi nimit asida nakhoyani chakthek tuna siragadabani adumna tawrabadi ai gi anninga pawa punamak thongduna Gopal dagi yamlaba senja mama lobu yagadoribani fare khangani dana amai adunna kanma ngambar yengeba
ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡꯒꯪ ꯑꯗꯣ ꯃꯩ ꯊꯥꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯣ ꯁꯤꯡꯒꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯛꯂꯒ ꯀꯣꯏꯅ ꯀꯣꯏꯅ ꯃꯁꯥꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥ ꯂꯥꯛꯄꯗꯣ ꯃꯍꯥꯛꯁꯨ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯐꯤ ꯂꯧꯍꯧꯔꯒ ꯁꯦꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯐꯤꯅ ꯁꯥꯔꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅꯁꯨ ꯇꯨꯂꯁꯤꯄꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯀꯟꯅ ꯊꯧ ꯇꯧꯗꯨꯅ ꯄꯥꯛꯂꯕ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯂꯣꯡꯅ ꯍꯤꯞꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯏꯁꯤꯡꯗꯣ ꯈꯔꯤ ꯈꯔꯤ ꯈꯤꯛꯇꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯕ ꯅꯣꯡ ꯃꯄꯩ ꯃꯄꯩ ꯄꯩꯁꯜꯂꯛꯂꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯇꯧꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯅ ꯐꯩ ꯍꯧꯖꯤꯛꯇꯤ ꯃꯩ ꯀꯣꯏꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯕꯥꯅꯤꯃꯛ ꯄꯣꯠꯂꯣꯏꯕꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯣ ꯂꯥ ꯑꯗꯨꯅ ꯌꯣꯝꯁꯜꯂꯒ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯣ ꯃꯩꯅꯨꯡ ꯑꯗꯨꯗ ꯍꯦꯛ ꯂꯪꯁꯤꯟꯈꯤꯕꯒ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯇꯁ ꯑꯗꯨꯅꯤꯗꯅ ꯆꯥꯛꯂꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯆꯥꯛꯊꯦꯛꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯩꯅꯨꯡ ꯑꯗꯨꯗ ꯆꯥꯛꯊꯦꯛꯍꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯁꯣꯝꯗ ꯂꯣꯌꯥ ꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯊꯝꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯕꯪ ꯂꯥꯎꯅ ꯆꯥꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯑꯩꯅ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯉꯁꯤꯒꯤꯗꯤ ꯃꯩꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯟꯈꯤꯕꯗꯨ ꯆꯨꯝꯂꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯃꯩꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯎꯁꯤꯟ ꯇꯧꯗꯨꯅ ꯐꯤ ꯑꯅꯤ ꯑꯁꯤꯗ ꯊꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯄꯪꯕ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯅꯤꯡꯇꯝꯅ ꯃꯩ ꯑꯁꯤ ꯆꯥꯛꯆꯔꯁꯤꯅꯨ꯫ ꯃꯩ ꯑꯁꯤꯅ ꯍꯦꯛ ꯃꯨꯠꯊꯔꯛꯄꯒ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥ ꯂꯥꯛꯄ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯨꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤꯕꯗꯣ ꯃꯨꯠꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯣꯝꯗꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯃꯩꯆꯥꯛ ꯐꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯩꯀ꯭ꯔꯨꯛ ꯑꯗꯣ ꯆꯥꯏꯁꯤꯟꯕ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯃꯩꯀ꯭ꯔꯨꯛ ꯆꯥꯏꯁꯤꯟꯗꯨꯅ ꯖꯩꯒ ꯇꯧꯕ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯃꯅꯝ ꯑꯗꯣ ꯐꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯝ ꯑꯗꯣ ꯑꯣꯟꯊꯣꯛ ꯊꯤꯅꯁꯨ ꯅꯝꯊꯤꯈ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯤ ꯁꯪꯁꯀꯥꯔ ꯇꯧꯕ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝꯒ ꯆꯞ ꯃꯥꯟꯅꯅ ꯅꯝꯃꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯀꯔꯣꯝꯗꯒꯤ ꯃꯅꯝꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯀꯗꯣꯝꯗꯒꯤ ꯃꯅꯝꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯕ ꯀꯥꯟꯗꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯎꯅꯔꯛꯄꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯩꯀ꯭ꯔꯨꯛ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯍꯩꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯥꯀꯨꯝ ꯁꯤꯡꯒꯨꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯨꯈ꯭ꯔꯤꯗ ꯂꯣꯏꯅꯃꯛ ꯊꯥꯗꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯩ ꯇꯤꯛꯄ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯕ ꯅꯣꯡꯗ꯭ꯔꯦꯟ ꯀꯔꯤꯅꯣ ꯇꯥꯗꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯊꯥꯔꯤꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤꯅꯣꯅꯦ ꯀꯩꯗꯧꯔꯕꯒꯤ ꯃꯌꯥꯝꯕꯨ ꯑꯩꯗꯣ ꯇꯨꯝꯕꯒ ꯈꯔ ꯌꯥꯗꯕꯒ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯛ ꯃꯩ ꯇꯤꯛꯑꯒ ꯂꯩꯔꯤꯕꯅꯤ ꯅꯠꯇꯦ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦꯕ ꯅꯣꯏꯕꯣ? ꯅꯤꯡꯊꯝ ꯊꯥꯁꯨ ꯅꯠꯇꯕ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗꯕꯨ ꯃꯩ ꯇꯤꯛꯂꯤꯕ ꯅꯠꯇꯦꯅꯦ ꯇꯥꯗꯁꯤꯕꯨ ꯈꯔ ꯈꯔ ꯉꯥꯎꯕ ꯍꯧꯔꯛꯂꯕ ꯖꯥꯠꯂꯣ? ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯇꯧꯔꯛꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯈꯨꯝꯂꯤ꯫ ꯏꯪꯕꯕꯨ ꯀꯥꯂꯦꯟ ꯊꯥ ꯍꯥꯏꯕ ꯅꯤꯡꯊꯝ ꯊꯥ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯀꯥꯂꯦꯟ ꯊꯥꯗ ꯏꯪꯕ ꯌꯥꯗꯦ ꯃꯩ ꯇꯤꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯂꯤ꯫ ꯃꯌꯥꯝꯗꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯍꯪꯒꯠꯂꯨꯕꯗ ꯌꯥꯔꯔꯣꯏ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕꯅꯤꯅ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯀꯤꯅꯔꯛꯂꯗꯨꯅ ꯁꯨꯝꯗꯧꯕꯅꯤꯗ ꯈꯨꯔꯥ ꯅꯣꯡꯗꯦꯜꯅ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯣꯏ ꯏꯪꯕꯗꯒꯤꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ
ꯃꯅꯝꯁꯦ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯩ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯤ ꯑꯩ ꯃꯩ ꯑꯁꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯃꯨꯊꯠꯆꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯦꯛꯇꯃꯛ ꯁꯣꯏ ꯃꯥꯒꯤ ꯊꯥꯕꯜ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯉꯥꯜ ꯈꯔꯗꯤ ꯂꯩꯖꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯊꯥꯕꯜ ꯑꯃꯗ ꯂꯩꯅꯥꯕꯨꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯄꯣꯠꯂꯣꯏꯈ꯭ꯔꯦꯗꯅ ꯃꯈꯣꯏ ꯑꯅꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯥꯃꯟꯕꯗꯒꯤ ꯆꯥꯛꯊꯦꯛꯂꯒ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯤꯉꯩ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯗ꯭ꯔꯨꯡ ꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯅꯣꯡꯗ꯭ꯔꯦꯟꯅ ꯎꯍꯧꯔꯤ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯕꯗꯤ ꯃꯍꯥꯛ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯗꯤ ꯍꯧꯖꯤꯛꯀ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥ ꯂꯥꯛꯄ ꯃꯥꯒꯤ ꯃꯩ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯨꯠꯊꯔꯛꯂꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯏ ꯐꯗꯤꯕꯤ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯣꯌꯥ ꯂꯥꯛꯄꯅ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯔꯛꯂꯒꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯒꯅꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡꯁꯨ ꯈꯪꯗꯣꯛꯂꯒꯅꯤꯗꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯩ ꯆꯥꯛꯂꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯃꯩ ꯃꯨꯠꯄ ꯉꯥꯏꯔꯤ ꯃꯩ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯂꯣꯌꯥ ꯂꯥꯛꯄꯅ ꯃꯗꯣ ꯆꯦꯛꯁꯤꯟꯅ ꯂꯧꯁꯤꯜꯂꯒ ꯂꯥ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯍꯥꯛꯅ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯇꯤꯟꯂꯣꯟ ꯈꯔ ꯁꯣꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯩ ꯌꯥꯜꯂꯤ ꯍꯌꯦꯡꯗꯤ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯏꯃꯨꯡ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯅꯕ ꯇꯧꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯆꯥ ꯑꯩꯈꯣꯏ ꯆꯥꯎꯔꯛꯂꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯦ ꯍꯥꯏ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯍꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡꯗ꯭ꯔꯦꯟ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎꯕꯗꯣ ꯒꯣꯄꯥꯜꯅ ꯇꯝꯕ ꯂꯥꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯌꯨꯝꯗ ꯀꯅꯥꯅꯁꯨ ꯃꯤ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯔꯤꯅꯣꯗ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯉꯔꯥꯡ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯁꯣꯏꯕ ꯍꯧꯅꯗꯦꯗ ꯑꯩꯕꯨ ꯒꯣꯄꯥꯜ ꯍꯣꯏꯗ ꯆꯠꯂꯒ ꯍꯪꯂꯨꯁꯤꯔꯅꯦ ꯍꯣꯏꯗꯦ ꯍꯩ ꯍꯪꯂꯨꯈꯤꯒꯦꯗ ꯍꯩ ꯑꯁꯨꯝꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯄꯔꯞ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜꯗꯣ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯂꯥꯛꯄ ꯎꯕꯗ ꯒꯣꯄꯥꯜꯅ ꯑꯣꯖꯥꯃꯩꯕ ꯂꯦꯡꯁꯟꯕꯤꯔꯛꯎ ꯑꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯆꯥ ꯑꯃ ꯁꯦꯝꯃꯛꯎ ꯑꯁꯨꯝꯅ ꯁꯅꯥꯔꯩꯗ ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛꯀꯤ ꯊꯥꯕꯜ ꯍꯣꯏꯒꯤ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯨ ꯑꯣꯖꯥꯃꯩꯕ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯅꯠꯇꯦ ꯃꯈꯣꯏꯕꯨ ꯁꯤꯔꯕ꯭ꯔꯣ ꯏꯍꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯪꯉꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯛꯂꯦꯅꯦ ꯍꯩ ꯉꯔꯥꯡꯗꯣ ꯑꯩꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯅꯤ ꯍꯩ ꯂꯩꯀꯥꯏ ꯃꯌꯥꯝ ꯐꯥꯎꯕ ꯍꯧꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯁꯣꯏꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯕꯅꯤ ꯑꯗꯣ ꯀꯔꯤꯝꯇ ꯄꯥꯎ ꯂꯥꯛꯇꯕ꯭ꯔꯣ ꯑꯣꯖꯥ ꯂꯥꯛꯇꯦꯕꯣ ꯑꯣꯖꯥ ꯅꯪꯕꯨ ꯍꯥꯏꯐꯦꯠ ꯍꯪꯉꯨꯁꯣꯗꯅ ꯑꯁ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯅꯣ ꯑꯣꯖꯥ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯕꯨ ꯃꯤ ꯁꯤꯕ ꯌꯥꯎꯕ꯭ꯔꯥꯅ ꯀꯃꯥꯏꯅ ꯍꯪꯒꯗꯣꯏꯅꯣ ꯍꯥꯏ
ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯄꯥꯎ ꯄꯤꯔꯛꯇ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ. ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯍꯟꯗꯛꯃꯨꯛꯁꯨ ꯃꯥꯏꯊꯤꯔꯕ? ꯃꯇꯧ ꯀꯔꯝꯅ? ꯐꯔꯦ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦꯀꯣ. ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯔꯛꯈꯤꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ. ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣꯅꯦ, ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯁꯤꯕꯨ ꯀꯔꯤꯅꯣꯃ ꯇꯧꯔꯕ ꯃꯥꯜꯂꯤ. ꯃꯁꯤꯕꯨ ꯉꯥꯎ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯍꯥꯛꯁꯨ ꯑꯩꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯅꯗꯤ ꯍꯣꯠꯅꯕꯤꯔꯤꯁꯦ. ꯑꯁꯣꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯡꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯒꯣꯄꯥꯜꯒꯤ ꯃꯇꯨꯡꯗꯒꯤ ꯁꯅꯥꯔꯩꯅ ꯀꯔꯥꯏꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯏ ꯍꯥꯏꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯣꯄꯥꯜꯅ ꯍꯥꯏ ꯆꯠꯈ꯭ꯔꯦ, ꯆꯥꯗꯣ ꯅꯪ ꯊꯛꯇꯣꯛꯆꯔꯣ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯩꯅ ꯑꯁ ꯄꯔꯞ ꯄꯔꯞ ꯑꯃꯨꯛ ꯁꯦꯝꯍꯜꯂꯒ ꯏꯕ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ. ꯅꯣꯡꯗ꯭ꯔꯦꯟ ꯃꯊꯥ ꯌꯥꯝꯅ ꯁꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ. ꯑꯗꯨꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏꯊꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛꯅ ꯍꯥꯠꯇꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯛꯂꯤ. ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯡꯀꯣꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯩꯇꯥꯜ ꯈꯔ ꯀꯠꯇꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯁꯤꯔꯤꯕ ꯑꯗꯨꯗꯤ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯑꯣꯏꯔꯝꯗ꯭ꯔꯤ. ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯗꯨꯝꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯄꯣꯂꯣꯏꯔꯤꯕ ꯑꯗꯨꯗꯤ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠ ꯑꯃꯗꯤ ꯂꯩꯅꯥꯒꯤ ꯐꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ. ꯃꯗꯨ ꯈꯪꯂꯛꯄꯗ ꯍꯥꯏꯕꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯧꯈꯤꯕ ꯊꯧꯔꯝ ꯑꯗꯨꯅ ꯄꯨꯖꯥ ꯑꯗꯨꯅ ꯐꯤꯗ ꯑꯣꯏꯅ ꯇꯥꯏꯅꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ. ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯣꯔꯦꯟꯗꯤ ꯈꯪꯒꯅꯤ, ꯑꯩꯅ ꯊꯕꯛ ꯑꯁꯦ ꯈꯤꯇꯪ ꯂꯥꯏꯊꯣꯛꯂꯨꯔꯦ. ꯍꯣꯔꯦꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯅꯤꯗꯣ ꯍꯥꯠꯂꯨꯔꯒꯦ. ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗ꯭ꯔꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯍꯣꯔꯦꯟꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ. ꯋꯥꯔꯤ ꯑꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.